ꯀꯅꯥꯝꯐꯥꯎ ꯂꯩꯇꯦ ꯏꯄꯥ ꯍꯨꯝꯕꯨ ꯈꯛꯇꯪ ꯂꯩꯌꯦ ꯀꯨꯟ ꯇꯥꯕꯤ ꯕꯣꯇꯜ ꯃꯆꯥ ꯑꯃ ꯍꯦꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯆꯤꯡꯒꯅꯨꯅꯦ ꯗ ꯍꯧꯖꯤꯛꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯦ ꯑꯩꯈꯣꯏ ꯅꯅꯥꯗꯤ ꯃꯥ ꯃꯃꯤꯠꯇꯣ ꯃꯤꯁꯥꯡ ꯀꯥꯔꯤꯕ ꯑꯗꯣ ꯃꯥ ꯕꯥꯏ ꯐ꯭ꯂꯨ ꯇꯧꯔꯦ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯂꯔꯣꯏ ꯑꯗꯣ ꯉꯔꯥꯡꯗꯤ ꯃꯣꯏꯒꯤ ꯇꯤꯐꯤꯟꯅꯦ ꯀꯦꯛ ꯈꯔ ꯇꯧꯗꯅ ꯔꯦꯗꯤ ꯇꯧꯅ ꯊꯝꯃꯝꯃꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯄꯥꯒꯤꯁꯨꯅꯦ ꯆꯥꯛ ꯄꯨꯔꯔꯣꯏ ꯃꯣꯏ ꯉꯁꯤ ꯗ꯭ꯌꯨꯇꯤꯗ ꯃꯣꯏ ꯄꯥꯔꯇꯤ ꯂꯩꯌꯦ ꯑꯗꯨꯅ ꯆꯥꯛ ꯄꯨꯔꯔꯣꯏ ꯑꯗꯣ ꯑꯗꯨꯝ ꯈꯔ ꯀꯣꯝꯃꯦ ꯉꯁꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯃꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯇꯤꯐꯤꯟꯁꯨ ꯑꯉꯥꯡꯁꯤꯡꯒꯤ ꯇꯤꯐꯤꯟꯁꯨ ꯑꯗꯨꯝ ꯃꯣꯏ ꯀꯦꯛ ꯀꯔꯤ ꯀꯔꯥꯡ ꯇꯧꯅ ꯆꯥꯔꯅꯤ ꯃꯣꯏꯗꯤ ꯌꯥꯝ ꯆꯥꯗꯦꯕꯅꯦ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁꯦ ꯃꯌꯥꯝ ꯀꯩꯅꯣ ꯆꯥꯔꯤꯁꯦ ꯌꯦꯡꯉꯨ ꯀꯦꯔꯣꯠꯁꯦ ꯑꯗꯨꯝ ꯆꯥꯕ ꯍꯩꯈ꯭ꯔꯒꯗꯤꯅꯦ ꯐꯕ ꯃꯃꯤꯠ ꯑꯅꯤꯁꯦ ꯃꯥꯟꯅꯗꯦꯅꯦ ꯃꯌꯥꯝ ꯑꯩꯅ ꯃꯌꯥꯟꯗ ꯊꯣꯡꯒꯦ ꯍꯥꯏꯅ ꯄꯣꯔꯛꯄ ꯃꯅꯥꯗꯣ ꯀꯌꯥ ꯐꯖꯅ ꯆꯥꯒꯅꯣ ꯌꯦꯡꯉꯨ ꯀꯌꯥꯝ ꯍꯥꯎ ꯆꯥꯒꯅꯣꯅꯦ ꯑꯩ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯟꯗ꯭ꯔꯤꯕ ꯑꯗꯨꯅ ꯑꯍꯥꯟꯕꯒꯤꯅꯦ ꯑꯁꯤꯒꯤ ꯁꯤꯈꯛ ꯋꯥꯏ ꯁꯤꯠꯇꯣꯛꯑꯒꯅꯦ ꯃꯣꯏꯁꯦ ꯉꯥꯏꯍꯥꯛ ꯀꯨꯜꯍꯟꯕꯤꯔꯒꯦ ꯑꯁꯤ ꯋꯥꯏ ꯍꯥꯟꯅ ꯁꯤꯠꯇꯣꯛꯈꯤꯒꯦ ꯁꯣꯝꯗꯗꯤ ꯆꯥꯏꯔꯤꯀꯣ ꯃꯌꯥꯝ ꯑꯩꯁꯤ ꯂꯣꯏꯁꯟꯗꯦꯀꯣ ꯆꯦꯟ ꯂꯩꯁꯦ ꯌꯦꯡꯉꯨ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯗꯦꯇꯣꯜ ꯍꯥꯞꯆꯜꯂꯦꯕ ꯑꯁꯤ ꯇꯩꯊꯣꯛꯑꯝꯃꯒꯦ ꯇꯩꯊꯣꯛꯑꯒ ꯃꯣꯏꯒꯤ ꯑꯃꯣꯟꯕ ꯊꯥꯕꯤꯔꯒꯦ ꯍꯧꯖꯤꯛ ꯉꯥꯏ ꯐꯝꯖꯅꯕ ꯅꯨꯡꯁꯥꯁꯤꯒ ꯀꯪꯉꯦ ꯃꯌꯥꯝ ꯀꯪꯉꯦ ꯅꯤꯅꯤ ꯂꯥꯛꯑꯁꯦ ꯅꯤꯅꯤ ꯎꯏ ꯅꯤꯅꯤ ꯑꯩꯕ ꯂꯥꯛꯑꯣ ꯅꯤꯅꯤ ꯂꯥ ꯃꯔꯝ ꯃꯣꯏꯌꯦ ꯅꯤꯅꯤ ꯁꯣꯝꯗ ꯆꯥꯎꯁꯦ ꯀꯩꯗꯧꯔꯤꯅꯣ ꯌꯦꯡꯉꯣ ꯁꯤ ꯆꯥꯎꯗꯣ ꯑꯦꯄꯜ ꯆꯥꯎꯗꯣ ꯀꯦꯔꯣꯠꯁꯨ ꯂꯩꯔꯦ ꯑꯦꯄꯜꯁꯨ ꯂꯩꯔꯦ ꯆꯥꯊꯣ ꯅꯤꯅꯤ ꯑꯗꯨ ꯆꯥꯅꯤꯡꯕ꯭ꯔꯣ ꯅꯪ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯍꯧꯗꯣꯡ ꯆꯤꯛꯀꯅꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦ ꯆꯨꯝ ꯂꯝ ꯍꯦꯟꯒꯅꯨ ꯇꯨꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯣꯕꯥꯏꯜꯅꯤꯒꯤ ꯇꯨꯝꯅꯕꯒꯤ ꯃꯣꯝꯄꯥꯛ ꯑꯃ ꯇꯨꯕꯤꯒꯦ ꯂꯁꯤꯡꯅ ꯇꯧꯔꯒ ꯑꯩꯅ ꯇꯨꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯀꯦ ꯇꯨꯝꯈꯔꯦ ꯌꯦꯡꯉꯨ ꯃꯈꯣꯡꯁꯤꯒ ꯂꯩꯔꯦ ꯇꯨꯝꯃꯨꯅꯦ ꯂꯝꯍꯦꯟꯕ ꯃꯆꯥꯅꯤ ꯂꯝꯍꯦꯟꯕ ꯑꯃ ꯇꯧꯏ ꯀꯥꯟꯅꯗꯦ ꯃꯌꯥꯝ ꯑꯩ ꯃꯌꯥꯝꯁꯤꯒ ꯃꯌꯥꯝ ꯆꯥꯏꯔꯦꯕ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯏꯅꯤ ꯀꯥꯡꯒꯗꯒ ꯁꯣꯛꯁ ꯇꯥꯔꯦꯉꯣ ꯑꯁ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯈꯟꯕꯗ ꯃꯊꯥꯒ ꯁꯥꯏꯗ ꯇꯨꯝꯃꯣ ꯅ꯭ꯌꯨ ꯃꯦꯝꯕꯔ ꯑꯅꯤꯈꯛ ꯂꯥꯛꯄꯗꯒꯤ ꯑꯩ ꯊꯕꯛ ꯀꯟꯕꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇ ꯏꯔꯨꯊꯣꯛ ꯂꯣꯏꯔꯛꯏ ꯄꯨꯡ 12:30 ꯇꯥꯔꯦ ꯍꯧꯖꯤꯛꯇ ꯏꯔꯨꯊꯣꯛ ꯂꯣꯏꯔꯛꯏ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯑꯗꯣ ꯃꯣꯕꯥꯏꯜꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝ ꯂꯩꯔꯤ ꯂꯥꯏꯗꯨꯛꯀ ꯊꯥꯗ꯭ꯔꯤꯑꯕ ꯑꯁꯤꯒꯤꯁꯦ ꯀꯛꯊꯠꯂꯒꯅꯦ ꯑꯅꯤꯅꯦꯕ ꯑꯃꯗꯤ ꯅꯨꯡꯁꯥ ꯐꯧꯈꯔꯦ ꯑꯁꯤ ꯍꯧꯖꯤꯛ ꯂꯧꯊꯣꯛꯑꯒ ꯍꯥꯏꯗꯤ ꯂꯥꯏꯗꯨꯛ ꯊꯥ ꯂꯣꯏꯔꯒꯅꯦ ꯂꯧꯊꯣꯛꯑꯒ ꯑꯃꯨꯛ ꯊꯝꯕꯤꯗꯣꯏꯅꯤ ꯅꯨꯡꯁꯥꯗ ꯑꯗ ꯃꯣꯕꯥꯏꯜꯅꯤꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯇꯨꯝꯈ꯭ꯔꯅꯣ ꯌꯦꯡꯉꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯡꯕꯗ ꯍꯧꯒꯠꯂꯛꯏꯅꯦꯕ ꯇꯨꯝꯅ ꯂꯩꯔꯝꯃꯤꯅꯦ ꯃꯊꯤ ꯐꯥꯏꯖꯜꯂꯤꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯂꯩꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯇꯤ ꯄꯤꯛꯏꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯤꯒꯤ ꯃꯆꯥꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯦ ꯈꯅꯤ ꯂꯩꯔꯒ ꯑꯆꯧꯕ ꯑꯃ ꯂꯩꯗꯣꯏꯅꯦꯕ ꯄꯨꯡꯖꯜꯂ ꯊꯝꯃꯝꯗꯣꯏꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯣꯏ ꯊꯣꯛꯂꯛꯑꯦꯕ ꯃꯄꯥꯟꯗꯅꯦ ꯉꯁꯤꯗꯤ ꯑꯩꯅ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯒꯤ ꯁꯤꯡꯖꯨꯗ ꯊꯤꯟꯗꯔꯦ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯍꯧꯖꯤꯛꯁꯦ ꯂꯥꯏ ꯈꯨꯔꯝ ꯂꯣꯏꯔꯒꯅꯦ ꯃꯟꯗꯤꯔꯗ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦꯕ ꯈꯪꯗꯦ ꯑꯗꯣ ꯂꯥꯏ ꯈꯨꯔꯝ ꯂꯣꯏꯔꯒ ꯈꯪꯒꯅꯤ ꯄꯨꯡ 12ꯒ ꯇꯥꯗ꯭ꯔꯒꯗꯤꯅꯦ ꯍꯧꯖꯤꯛꯁꯦ 11:30 ꯇꯥꯔꯦꯅ ꯑꯗꯣ ꯑꯗꯨꯝ ꯄꯨꯡ 12ꯒ ꯇꯥꯗ꯭ꯔꯒꯗꯤꯅꯦ ꯑꯩ ꯑꯗꯨꯝ ꯍꯅꯨꯃꯥꯟ ꯃꯟꯗꯤꯔꯗ ꯆꯠꯂꯨꯒꯦ ꯇꯧꯋꯤꯅꯦ ꯑꯗꯨꯅ ꯃꯟꯗꯤꯔꯗꯒꯤꯁꯨ ꯁꯤꯡꯖꯨꯗ ꯊꯤꯜꯂꯛꯀꯅꯤꯅ ꯑꯗꯨꯅ ꯑꯩ ꯊꯤꯟꯗꯔꯦ ꯑꯩꯁꯦ ꯂꯥꯏ ꯄꯨꯖꯥ ꯇꯧꯕꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯆꯜꯂꯦ ꯂꯥꯏ ꯈꯨꯔꯝꯃꯨꯔꯅꯤ ꯂꯥꯏ ꯙꯨꯞ ꯊꯥꯕꯁꯨ ꯂꯣꯏꯔꯦ ꯊꯣꯡ ꯊꯤꯡꯖꯤꯜꯂꯅꯤ ꯂꯥꯏꯒꯤ ꯑꯩ ꯃꯟꯗꯤꯔꯗ ꯆꯠꯇꯔꯦ ꯃꯥ ꯍꯣꯔꯦꯟ ꯃꯉꯣꯟꯗ ꯑꯣꯏꯅ ꯆꯠꯍꯜꯂꯅꯤ ꯃꯥ ꯗ꯭ꯌꯨꯇꯤꯗꯩ ꯍꯜꯂꯛꯑꯀꯥꯟꯗ ꯃꯉꯣꯟꯗ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯈꯣꯡꯗ ꯆꯦꯠꯂꯤꯁꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯆꯠꯍꯜꯂꯅꯤ ꯉꯔꯥꯡꯁꯦ ꯏꯆꯥꯅꯨꯄꯤꯅ ꯂꯥꯏ ꯙꯨꯞ ꯊꯥꯏꯌꯦꯕ ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯗꯤꯌꯥꯗꯣ ꯊꯥꯎ ꯀꯔꯤ ꯀꯔꯥꯡꯗꯣ ꯂꯣꯏꯅ ꯍꯩꯗꯣꯛꯑꯝꯕꯅꯦ ꯄ꯭ꯂꯦꯠ ꯃꯊꯛꯇꯨꯒꯅꯦ ꯃꯥꯅ ꯄꯨꯊꯣꯛꯄ ꯗꯤꯌꯥ ꯊꯥꯟꯕ ꯇꯥꯔꯗꯤ ꯈꯖꯤꯛ ꯈꯔꯥꯛꯇꯤ ꯑꯗꯨꯝ ꯄ꯭ꯂꯦꯠꯇꯨꯒ ꯇꯣꯠꯂꯦꯕꯅꯦ ꯊꯥꯎꯅꯦ ꯑꯗꯨꯒꯤꯗꯣ ꯃꯥꯅꯅꯦ ꯑꯗꯨꯝ ꯈꯔꯇꯪ ꯆꯥꯝꯃꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯔꯝꯕꯗꯒꯤꯅꯦ ꯄ꯭ꯂꯦꯠꯇꯣ ꯄꯨꯔꯥ ꯅꯞ ꯂꯥꯎꯗꯅꯅꯦ ꯑꯗꯨꯒ ꯌꯥꯝꯅ ꯃꯑꯣꯡ ꯆꯥꯈꯤꯗ꯭ꯔꯕ ꯑꯗꯨ ꯏꯁꯤꯡꯁꯨ ꯂꯩꯇꯕꯅꯤꯅꯅꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯁꯣꯟꯗꯒꯤ ꯂꯧꯔ ꯈꯣꯠꯂ ꯆꯥꯝꯃ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯃꯇꯝꯁꯦ ꯈꯔ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩ ꯃꯟꯗꯤꯔꯗ ꯆꯠꯂꯔꯣꯏ ꯃꯥꯛ ꯂꯥꯛꯑꯒ ꯑꯣꯏꯅ ꯆꯠꯂꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯁꯦꯠꯀꯗꯕ ꯐꯤꯔꯣꯜꯕꯨꯗꯤꯅꯦ ꯑꯗꯨꯝ ꯑꯁꯦꯡꯕꯕꯨꯗꯤ ꯂꯩꯌꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯏꯪꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯏꯪꯉꯤꯅ ꯁꯟꯗꯥ ꯋꯥꯏꯔꯝꯒꯁꯤꯗꯤ ꯑꯗꯨꯝ ꯏꯪꯉꯤꯗꯅ ꯑꯗꯨꯅ ꯃꯥꯒꯤ ꯁꯦꯠꯄꯒꯤ ꯇꯦꯛꯁꯨꯠꯁꯨ ꯑꯩꯅ ꯁꯨꯗꯣꯛꯑꯒ ꯊꯝꯃꯝꯃꯦ
ꯑꯗꯣ ꯑꯩ ꯃꯟꯗꯤꯔꯗ ꯆꯠꯂꯔꯣꯏ ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯅꯤ ꯌꯦꯡꯉꯤ ꯁꯣꯝ ꯁꯥꯏꯗꯇ ꯑꯃ ꯀꯨꯟꯅ ꯂꯩꯔꯦꯕ ꯁꯣꯝꯗ ꯑꯃ ꯀꯨꯟꯅ ꯂꯩꯔꯦ ꯑꯃꯅ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯄꯨꯡ 12:30 ꯇꯥꯔꯦ ꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯁꯦ ꯄꯨꯡ 12:30 ꯇꯥꯔꯦꯕ ꯑꯗꯣ ꯑꯩ ꯀꯩꯅꯣ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯌꯦꯕꯅꯦ ꯑꯗꯩ ꯍꯤꯗꯥꯛꯇꯨ ꯊꯛꯄ ꯂꯣꯏꯔꯦ ꯑꯉꯥꯡ ꯑꯅꯤ ꯐꯖꯅ ꯁꯥꯟꯅꯔꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯔꯤ ꯆꯥꯔꯣ ꯏ ꯑꯃ ꯊꯤꯕꯣꯡ ꯂꯥꯎꯈꯤꯗꯕ ꯌꯦꯡꯉꯨ ꯐꯔ ꯐꯔꯒ ꯍꯥꯏꯅ ꯆꯥꯏ ꯌꯦꯡꯉꯨ ꯁꯛꯇꯥꯁꯦ ꯅꯨꯡꯁꯤꯔꯖꯥꯠꯅꯤꯉꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯟ ꯑꯣꯏꯅ ꯊꯣꯡꯉꯅꯤ ꯑꯁꯤꯒꯤ ꯀꯨꯜ ꯍꯋꯥꯏ ꯈꯔꯁꯦ ꯑꯗꯨꯝ ꯃꯃꯥꯡꯗꯒꯤ ꯂꯩꯔꯛꯄꯅꯦ ꯈꯔ ꯀꯪꯁꯜꯂꯛꯑꯦ ꯑꯗꯣ ꯈꯥꯃꯦꯟꯁꯤꯁꯨꯅꯦ ꯈꯥꯃꯦꯟ ꯑꯃꯈꯛꯇꯪ ꯂꯩꯔꯝꯃꯤꯅꯦ ꯑꯁꯤꯁꯨ ꯇꯤꯟ ꯅꯣꯝꯃ ꯆꯤꯠ ꯇꯧꯗꯅ ꯁꯣꯏꯔꯤꯅꯦꯕ ꯑꯗꯣ ꯃꯌꯥꯟꯁꯦ ꯑꯗꯨꯝ ꯁꯤꯝꯂꯥ ꯃꯤꯔꯆꯁꯨ ꯍꯥꯞꯆꯜꯂꯦꯀꯣ ꯑꯗꯨꯅꯤ ꯃꯌꯥꯟ ꯇꯧꯒꯦ ꯍꯥꯏꯅ ꯍꯤꯟꯖꯥꯡ ꯁꯣꯏꯅꯗꯤ ꯂꯣꯏꯔꯦ ꯍꯥꯏꯕ ꯆꯤꯠ ꯂꯥꯡꯕꯒꯤ ꯇꯧꯗꯅ ꯂꯩꯇꯅ ꯇꯧꯅ ꯁꯣꯏꯖꯔꯤꯕ ꯍꯤꯟꯖꯥꯡꯁꯦ ꯑꯁꯤꯁꯨ ꯊꯥꯎ ꯂꯩꯔꯝꯗ꯭ꯔꯦ ꯍꯟꯗꯛꯁꯦ ꯕꯖꯥꯔ ꯊꯣꯛꯇꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯊꯥꯎ ꯌꯥꯎꯔꯝꯗ꯭ꯔꯦ ꯊꯥꯎ ꯂꯩꯇꯔꯦ ꯁꯤꯒꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯗꯣ ꯃꯌꯥꯟ ꯆꯥꯕ ꯌꯥꯔꯔꯣꯏ ꯊꯥꯎ ꯂꯩꯇꯕ ꯍꯤꯟꯖꯥꯡꯒꯤ ꯑꯣꯏꯔꯒꯗꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯅꯤ ꯍꯥꯏꯗ ꯇꯣꯉꯥꯟꯀꯥꯟꯗꯤ ꯑꯣꯏꯅ ꯆꯥꯔꯅꯤ ꯑꯩꯈꯣই ꯃꯨꯅꯤꯕꯨꯗꯤ ꯐꯖꯅ ꯆꯥꯈꯤꯅꯦꯕ ꯑꯗꯣ ꯑꯩꯁꯨ ꯆꯥꯅꯤ ꯇꯣꯉꯥꯟꯀꯥꯟꯁꯤꯕꯨꯗꯤ ꯄꯥꯝꯃꯦꯕ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥꯗꯤ ꯇꯣꯉꯥꯟꯀꯥꯟꯗꯤ ꯆꯥꯔꯣꯏ ꯑꯗꯣ ꯕꯖꯥꯔꯗ ꯉꯥꯏꯍꯥꯛ ꯊꯣꯛꯎꯕꯅ ꯐꯔꯅꯤ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯒꯦ ꯑꯩꯅ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯂꯩꯔ ꯂꯩꯇ꯭ꯔꯦ ꯄꯩꯁꯥꯗꯤ ꯏꯟꯅꯕ ꯂꯧꯊꯣꯛꯄ ꯇꯟꯕꯅ ꯑꯩ ꯆꯠꯄ ꯇꯟꯕꯅ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤꯅꯤ ꯌꯦꯡꯒꯦ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯂꯩꯇꯦ ꯑꯩ ꯂꯥꯏꯔꯖꯔꯦ ꯑꯩ ꯈꯨꯠꯇ ꯄꯩꯁꯥ ꯑꯝꯐꯥꯎ ꯂꯩꯇꯦ ꯑꯩ ꯈꯨꯠꯇ ꯍꯧꯖꯤꯛ ꯂꯨꯄꯥ 20 30 ꯑꯁꯤ ꯂꯨꯄꯥ 10 ꯆꯠꯄꯤ ꯌꯥꯝ ꯐꯖꯩꯌꯦ ꯍꯣꯔꯦꯟ ꯃꯟꯗꯤꯔꯗ ꯆꯠꯄ ꯖꯥꯠꯅꯤ ꯁꯤꯒꯤꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯄꯩꯁꯥ ꯐꯖꯕꯁꯦ ꯂꯥꯏꯔꯒ ꯑꯗꯨꯝ ꯀꯠꯅꯤꯡꯉꯦꯕ ꯂꯨꯄꯥ 50 90 50 10 ꯆꯠꯄꯤ 60 ꯂꯨꯄꯥ 60 ꯈꯛꯇꯪ ꯂꯩꯌꯦ ꯈꯨꯠꯇ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁꯤꯒ 50 ꯁꯣꯟꯗ 50 ꯂꯩꯌꯦꯕ ꯑꯗꯣ ꯑꯩ ꯊꯥꯎ ꯂꯩꯔꯨꯗꯣꯏꯅꯤ ꯑꯁꯤꯅ ꯀꯩꯅꯣ ꯇꯧꯒꯦ ꯃꯩꯇꯩ ꯗꯨꯀꯥꯟꯗꯣ ꯑꯗꯨꯗꯒꯤꯕꯨꯗꯤ ꯑꯗꯨꯝ ꯁꯣꯠꯂꯒ ꯑꯣꯏꯅ ꯄꯣꯔꯛꯑꯒꯦ ꯊꯥꯎ ꯕꯣꯇꯜ ꯃꯆꯥ ꯑꯃꯅꯦ ꯅꯠꯇ꯭ꯔꯒꯅ 10 ꯇꯥꯕꯤ ꯕꯣꯇꯜ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯅꯤ ꯑꯗꯩ ꯑꯆꯥꯄꯣꯠ ꯑꯇꯩꯁꯨ ꯈꯔ ꯄꯨꯔꯒ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯁꯣꯠꯄ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯁꯣꯠꯂꯛꯑꯒꯦ ꯑꯩ ꯑꯗꯨꯝ ꯁꯣꯠꯂꯦꯕ ꯃꯉꯣꯟꯗꯒꯤꯅꯦ ꯈꯔ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯆꯤꯟ ꯃꯀꯥ ꯊꯥꯒꯤ ꯁꯣꯠꯄꯕꯨꯗꯤ ꯅꯠꯇꯕ ꯃꯆꯤꯟ ꯃꯀꯥ ꯈꯔ ꯑꯗꯨꯝ ꯁꯣꯠꯂꯦꯕ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯂꯧꯕ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯄꯣꯔꯛꯑꯒꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗ ꯆꯠꯂꯅꯤ ꯍꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦ ꯗꯨꯀꯥꯟꯗ ꯀꯩꯁꯨꯝꯇꯒ ꯑꯗꯨꯝ ꯏꯅꯛ ꯅꯛꯏꯗꯅ ꯗꯨꯀꯥꯟꯁꯦ ꯑꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯂꯅꯤ ꯆꯥꯕꯤ ꯄꯥꯜꯂꯝꯃꯅꯤ ꯑꯩ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯕ ꯈꯪꯗꯦ ꯑꯅꯤ ꯑꯝꯇꯪ ꯌꯦꯡꯉꯝꯒꯦ ꯑꯗꯨꯒ ꯆꯠꯂꯒꯦ ꯍꯩ ꯑꯃꯗꯤ ꯂꯩ ꯑꯃ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯃꯅꯨꯡꯗ ꯇꯨꯝꯃꯤ ꯂꯩꯖꯃꯅꯤ ꯏꯁꯤꯡꯁꯨ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯗꯨꯀꯥꯟꯗ ꯆꯠꯂꯨꯈꯤꯁꯤ ꯑꯩ ꯌꯨꯝ ꯌꯧꯔꯦ ꯑꯩꯈꯣꯏ ꯍꯦꯔꯣꯅꯤ ꯑꯅꯤꯁꯦ ꯃꯅꯨꯡꯗ ꯇꯨꯝꯅ ꯂꯩꯔꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯣ ꯃꯌꯥꯝ ꯃꯤ ꯍꯥꯏꯁꯦ ꯊꯥꯖꯕꯒꯤ ꯃꯊꯛꯇ ꯂꯩꯔꯦꯅꯀꯣ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗꯒꯤ ꯁꯨꯃꯥꯏꯅ ꯂꯧꯔꯛꯏꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯣꯠꯄ ꯍꯥꯏꯁꯦ ꯌꯥꯔꯤꯈꯩꯒꯤ ꯁꯣꯠꯂꯣꯏꯗꯕꯅꯤ ꯁꯣꯠꯄꯨ ꯁꯣꯠꯂꯗꯤꯅꯦ ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯥꯝꯊꯣꯔꯛꯄꯅꯤ ꯌꯦꯡꯉꯣ ꯑꯩꯅ ꯉꯁꯤ ꯄꯩꯁꯥ ꯄꯨꯅ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ ꯑꯁꯤ ꯑꯆꯥꯄꯣꯠꯀꯁꯦ ꯁꯨꯖꯥꯝꯅ ꯀꯩꯁꯨ ꯂꯩꯔꯣꯏꯑꯕ ꯑꯁꯤ ꯄꯦꯀꯦꯠ 10ꯅꯦꯕ ꯑꯩꯅ ꯂꯩꯔꯛꯏꯁꯦ ꯂꯩꯕꯕꯨꯗꯤ ꯂꯩꯌꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯄꯩꯁꯥꯗꯣ ꯆꯤꯆꯤꯠ ꯂꯥꯎꯒꯩ ꯄꯨꯔꯝꯕ ꯇꯥꯔꯒꯗꯤꯅꯦ ꯂꯤꯛꯅ ꯄꯨꯔꯝꯕ ꯇꯥꯔꯗꯤ ꯑꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯣꯏꯗꯕꯅꯦꯕ ꯑꯗꯣ ꯁꯣꯠꯂꯛꯑꯕꯅꯤꯅ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯑꯩ ꯃꯩꯇꯩ ꯗꯨꯀꯥꯟꯗꯩ ꯂꯧꯒꯦ ꯍꯥꯏꯅꯕꯨꯗꯤ ꯈꯜꯂꯒ ꯆꯠꯄꯅꯦ ꯃꯉꯣꯟꯗ ꯂꯩꯔꯝꯗ꯭ꯔꯕꯅꯤ나 ꯑꯗꯨꯝ ꯁꯣꯝꯗꯒꯤ ꯑꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯊꯣꯡꯉꯅꯤ ꯑꯩ ꯑꯁꯤ ꯈꯥꯡꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯕꯤꯁꯥꯜꯗꯒꯤ ꯂꯩꯕꯅꯤ 150ꯇ ꯇꯥꯏ ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯗ ꯃꯣꯏ ꯑꯉꯥꯡꯒꯤ ꯆꯥꯕꯩ ꯄꯥꯄꯣꯔ ꯍꯧꯔꯦ ꯁꯤꯅ ꯑꯩꯒꯤ ꯆꯥꯕꯩ ꯄꯥꯄꯔꯅꯤ ꯑꯗꯒꯤ ꯇꯤꯜꯍꯧꯅ ꯊꯥꯎ ꯌꯩꯔꯦ ꯍꯤꯟꯖꯥꯡꯁꯦ ꯊꯨꯝ ꯍꯥꯟꯅ ꯍꯥꯞꯄꯦ ꯍꯤꯟꯖꯥꯡꯁꯦ ꯄꯠꯊꯅꯕꯒꯤ ꯑꯗꯩ ꯃꯁꯂꯥ ꯀꯔꯤ ꯀꯔꯥꯡ ꯍꯥꯞꯄꯦ ꯉꯧꯔꯦ ꯉꯧꯔꯒ ꯃꯍꯤ ꯍꯥꯞꯆꯜꯂꯦ ꯑꯗꯩ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦ ꯄꯨꯡ 2:30 ꯇꯥꯔꯦ ꯑꯉꯥꯡ ꯂꯧꯕ ꯊꯣꯛꯑꯅꯤ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯂꯥꯛꯑ ꯑꯩ ꯑꯉꯥꯡ ꯂꯧꯕ ꯆꯠꯂꯦ ꯑꯗꯨꯒꯤ ꯃꯩ ꯚꯤꯗꯤꯑꯣ ꯇꯧꯕꯩ ꯑꯉꯥꯡ ꯂꯧꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯀꯥꯎꯊꯨꯏ ꯅꯠꯇꯦ ꯃꯆꯥ ꯂꯥꯛꯑ ꯑꯣꯏꯃ ꯃꯥꯒꯤ ꯃꯆꯥꯁꯤ ꯌꯦꯡꯉꯨꯅꯦ ꯃꯥꯏ ꯁꯅꯥ ꯗ꯭ꯔꯦꯁꯇꯣ ꯃꯣꯠꯂꯦ ꯃꯥ ꯗ꯭ꯔꯦꯁꯁꯦ ꯃꯣꯠꯁꯜꯂꯦ ꯌꯦꯡꯉꯣ ꯃꯄꯥꯒꯤ ꯑꯗꯨ ꯉꯛꯁꯝ ꯖꯦꯠꯅꯕ ꯈꯛꯇ ꯖꯦꯠꯂꯒ ꯆꯠꯂꯤꯅꯤ ꯉꯁꯤ ꯃꯐ꯭ꯂꯔ ꯀꯧꯕ꯭ꯔꯣꯗ ꯃꯃꯥꯗꯤ ꯈꯪꯗꯦ ꯃꯨꯁꯤꯟ ꯃꯨꯁꯟꯒꯅꯤꯅꯦ ꯃꯆꯥꯁꯦ ꯃꯆꯥꯁꯦ ꯌꯦꯡꯉꯧꯅꯦ
엄마 무슨 그래네 maya mai chan bi ma sak phaja gadra ta wili la ji wa kuli ban di je baba ki kuli ban di je ma sam je phoi la ge choti kam te la yam de ha Mama, kamu butuh tahu. Yang si tujuan tentang ini lebih cepat jam ke sendiri. Please. Apa sih? ya rồi du pus na te on ja de papa saw ni ja de Sawa, sawa. nang da du de bit pura ma du ma thon ta lei ba nu ngai te che dress song do nang gi di sami tau ra ba February bo game sana ja ro mayam ngasi gi mathen asinga tang tani mayam am saw go nu ai hana cha tho khare ai na ha Ya, hai ru du hai da ni saw jam berapa ini? hai ru du ga mayam ai kau thok na ilam dare na hai ru du ga mayam ai kau thok na ilam dare hayeng injara ke na hai ru Maya, mai kau thungi lambre ingin jarak ke. ya ra ba ai ba ko ja ko Betul. chứ cho hậu mình Eh, câu nó cho cây nè tahu ini. Nini. Tidak lah. mà mình khăn ở bánh đạp cái này Nini. chuồng chắc cái nó mà bạn ông thu thì đôi em em không hiểm á Oh, nó phải đầm gì? đôi em chắc tôi ông thình là si đôi em chắc tôi ông thình là si nè nè Mom. nè chắc tôi thình là cha rồi và đây đâu rồi Tak tu kau tinggal si bye bye. phải thế này Tak tu kau tinggal si bye bye. mình đi chắc tôi má Ya. Ini kata baby vlog hujan dari kau juga lebih kan gak? Angang kita sembari kau dulu. ấy chụp cái mình đấy cho cái nó mẹ nó khoai được bị ruột như thế đấy chỗ con phải xả nó bán lúc trong phần này thôi cái ngày rồi dùng chỗ cái nó bây giờ đi chỗ cái gì ơi chỗ cái này đó nó thôi cái này 6 hours later. cây buồn rồi Momo. M-O-M-O. maya mapasu lai khuramuraga hale ado ma halakpada momo khara leiraga pore ado chaba budi uchara roige mayam ngasi gi ona di video sisu swaida dum loisalage mathangi vlog tamo amuk thengnarasi mayam bye bye